ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯂꯦꯝꯕꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯃꯁꯥꯒꯤ ꯃꯊꯧꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯤ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯈꯜ ꯏꯔꯩ ꯂꯩꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩ꯫ ꯃꯃꯥ ꯇꯥꯊꯣꯠꯅ ꯐꯅ ꯉꯥꯡꯆꯩꯔꯕꯁꯨ ꯊꯣꯏꯕ ꯃꯅꯥꯗ ꯍꯥꯞꯇꯦ꯫ "ꯕꯦꯝꯃ, ꯑꯣ ꯏꯕꯦꯝꯃ, ꯀꯗꯣꯝꯗ ꯂꯩꯒꯦ ꯅꯪꯕꯣ? ꯍꯩ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯏꯃꯥ ꯍꯜꯂꯛꯑꯦꯅꯦꯍꯦ ꯅꯪꯕꯣ." "ꯏꯃꯥ, ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯨꯕꯅꯤ꯫ ꯐꯗꯤꯒꯣꯝꯗꯣ ꯂꯣꯏꯅ ꯃꯇꯣꯟ ꯆꯣꯡꯊꯣꯛꯏ ꯏꯃꯥ, ꯃꯇꯣꯟ ꯆꯣꯡꯍꯧꯔꯕꯅꯤ꯫ ꯅꯍꯥꯟꯗ ꯊꯥꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯍꯧꯔꯦꯗ ꯅꯪꯒꯤ ꯐꯗꯤꯒꯣꯝꯗꯣ꯫ ꯑꯗꯣ ꯁꯦ ꯇꯨ ꯌꯦꯡꯉꯨꯁꯦ, ꯅꯪꯒꯤ ꯂꯪ ꯃꯆꯨꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯕꯦꯝꯃ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ, ꯁꯤꯒꯤ ꯃꯆꯨꯁꯤ ꯊꯤꯕꯗ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯁꯤꯟ ꯊꯨꯡꯈꯩ ꯁꯥꯠꯂꯕꯅꯤ꯫ ꯑꯃꯗ ꯍꯪꯉꯤ ꯂꯩꯇꯦ, ꯑꯃꯗ ꯍꯪꯉꯤ ꯂꯣꯏꯈ꯭ꯔꯦ, ꯀꯌꯥꯗꯤ ꯋꯥꯔꯦ꯫ ꯁꯦ ꯃꯣꯏꯅꯅꯦ ꯍꯌꯦꯡ ꯃꯊꯪ ꯄꯨꯔꯛꯑꯅꯤ, ꯑꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯏꯅꯦꯗꯅ ꯍꯥꯏꯔꯦ꯫ ꯃꯗꯩ ꯑꯩꯅ ꯍꯩ ꯏꯃꯧ ꯅꯨꯄꯤꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯥꯅꯕ ꯂꯪꯅꯤ, ꯑꯩ ꯑꯇꯩꯗꯒꯤ ꯑꯣꯏꯔꯁꯨ ꯊꯤꯔꯒ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯛꯂꯤꯕꯅꯤ ꯕꯦꯝꯃ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ, ꯑꯗꯣ ꯏꯃꯥ ꯋꯥꯔꯝꯃꯅꯤ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯏꯃꯥ, ꯆꯥ ꯊꯛꯁꯤ." "ꯍꯣꯏ ꯂꯣꯜꯂꯨꯔꯣ, ꯏꯃꯥꯁꯨ ꯆꯥ ꯊꯛꯅꯤꯡꯉꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯕꯨ ꯃꯥꯕꯨ." "ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ, ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯏꯃꯥ꯫ ꯇꯥ ꯊꯣꯏꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥ, ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ꯫ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ, ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯟ ꯇꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏ ꯉꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯃꯁꯥꯗ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯏꯃꯥ." "ꯏꯃꯥ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ." ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯐꯅ ꯉꯥꯡꯆꯩꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯏꯕ꯫ ꯃꯉꯣꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯕ, ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯦ꯫ ꯃꯃꯥꯗꯒꯤ ꯃꯇꯨꯗꯒꯤ ꯁꯦꯜ ꯅꯤꯔꯒ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯈꯔꯒ ꯄꯨꯟꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯌꯥꯝ ꯋꯥꯅ ꯃꯇꯝ ꯂꯦꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯠꯇ꯭ꯔꯦ, ꯁꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯃꯄꯥꯝꯗ ꯍꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯂꯦꯝꯕꯤ꯫ ꯇꯥꯊꯣꯠꯁꯨ ꯐꯠꯇꯕ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯃꯃꯧꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯇꯥꯊꯣꯏꯕ, ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯟꯅꯕ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯋꯥꯈꯜꯈꯔ ꯈꯟꯊꯕꯗꯤ ꯐꯕꯅꯤ꯫ ꯇꯥꯊꯣꯏꯕ, ꯏꯃꯥꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯝꯇ ꯎꯕꯤꯗꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯇꯣꯔꯤꯒꯦ? ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯕꯁꯤꯅꯗꯤ ꯃꯤꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯁꯤꯟꯅꯕ ꯇꯧꯁꯤꯗ." "ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯁꯦ, ꯍꯦꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯇꯥꯅꯤꯡꯗ꯭ꯔꯤ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ, ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯅꯠꯇꯦꯗ꯫ ꯅꯣꯏꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯣꯏꯅ ꯄꯪꯎꯗ ꯎꯏ꯫ ꯏꯃꯥꯁꯨ ꯉꯥꯏꯔꯤ, ꯅꯪꯁꯨ ꯉꯥꯏꯔꯤ, ꯑꯩꯁꯨ ꯊꯕꯛ ꯊꯤꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯠꯂꯤꯕꯁꯦ ꯊꯕꯛ ꯊꯤꯔꯤꯕ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ." ꯊꯤꯅꯤ, ꯊꯕꯛ ꯊꯤꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯥ ꯇꯣꯝꯕ ꯍꯣꯏꯒ ꯄꯨꯜꯂꯒ ꯑꯋꯥꯡꯂꯣꯝꯒꯤ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯤꯗꯣ ꯊꯕꯛ ꯊꯤꯕ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ, ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ, ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯅ ꯍꯥꯏꯗꯕꯅꯤ ꯑꯩꯁꯨ꯫ ꯂꯣꯏꯅ ꯈꯪꯉꯤ꯫ "ꯍꯩ, ꯃꯤ ꯑꯗꯨꯗꯤ ꯅꯍꯥꯟ ꯇꯥ ꯇꯣꯝꯕ ꯊꯤꯕ ꯆꯠꯄꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯃꯨꯕꯅꯤ ꯀꯩꯅꯣ꯫ ꯀꯅꯥꯅꯣꯃꯨ ꯀꯔꯤ ꯑꯍꯦꯟꯕ ꯇꯝꯁꯤꯜꯂꯛꯏꯅꯣ? ꯃꯤꯁꯤꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯨꯡ ꯈꯠꯅꯅꯕ ꯄꯥꯎ ꯌꯥꯝ ꯇꯝꯁꯤꯟꯕ ꯃꯤ ꯂꯩ꯫ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯔꯕꯅꯤ ꯁꯤꯒꯨꯝꯕ ꯃꯤ ꯂꯩꯔꯤꯁꯦ꯫ ꯍꯩ, ꯃꯤꯅ ꯍꯥꯏꯕꯗꯁꯨ ꯄꯪꯊꯥ ꯃꯊꯥꯖꯔꯨꯅꯨꯗ, ꯃꯤꯅ ꯍꯥꯏꯔꯒ ꯂꯣꯏꯅ ꯆꯨꯝꯕ ꯅꯠꯇꯦꯀꯣ." "ꯑꯣ, ꯈꯪꯖꯔꯦ, ꯂꯣꯏꯅ ꯈꯪꯖꯔꯦ꯫
ꯃꯤꯅ ꯑꯔꯥꯟꯕ ꯍꯥꯏꯔꯤꯔꯥ ꯃꯣꯏ ꯇꯥꯗꯅ ꯑꯔꯥꯟꯕ ꯍꯥꯏꯔꯤꯔꯥ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯌꯥꯝ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯌꯥꯏ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯗꯨꯕꯨ ꯋꯥꯗ꯭ꯔꯥ ꯅꯪ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯆꯤꯟꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯊꯣꯛꯑ ꯉꯥꯡꯉꯨ ꯆꯠꯂꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯍꯟꯗꯛꯀ ꯃꯈꯥ ꯇꯥꯔꯛꯑꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯅꯪ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯁꯥꯎꯏ ꯍꯥꯏꯕꯗꯣ ꯊꯧꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯅꯤ ꯃꯃꯧ ꯑꯗꯣ ꯏꯪꯈꯣꯜꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯇꯥꯊꯣꯠꯅ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯑꯂꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯆꯨꯔꯤ ꯇꯥꯈꯠꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯔꯣꯏꯁꯤ ꯐꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯣꯕꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯇꯤꯟ ꯈꯔ ꯇꯥꯔꯦ ꯍꯪꯒꯥꯝꯁꯨ ꯑꯗꯨꯝ ꯐꯩ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯑꯩ ꯃꯔꯣꯏ ꯈꯔꯒ ꯍꯪꯒꯥꯝ ꯀꯣꯕꯤ ꯈꯔꯒ ꯍꯦꯛꯀꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯑꯗꯨꯒ ꯍꯋꯥꯏ ꯃꯔꯨ ꯈꯔꯁꯨ ꯂꯩꯕꯤꯔꯛꯑꯣ ꯍꯣꯔꯦꯟꯗꯤ ꯏꯃꯥ ꯍꯣꯏ ꯂꯩꯔꯛꯀꯦ ꯄꯥꯟꯁꯨ ꯈꯔ ꯂꯩꯔꯤꯕꯗꯥꯏ ꯑꯗꯨꯁꯨ ꯄꯨꯈꯤꯒꯦ ꯏꯃꯥ ꯍꯀꯨꯝꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯀꯨꯝꯁꯤꯗꯤ ꯄꯥꯟꯗ ꯁꯦꯜꯗꯤ ꯌꯥꯝꯃꯤꯅꯦ ꯏꯕꯦꯝꯃ ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤ ꯄꯥꯟꯗꯒꯤ ꯐꯪꯂꯤꯕ ꯁꯦꯜꯁꯦ ꯍꯣꯏ ꯏꯃꯥ ꯐꯅ ꯌꯥꯝꯃꯝꯃꯅꯤꯕꯣ ꯀꯩ ꯆꯥꯛꯁꯪꯁꯤꯕꯨ ꯉꯁꯤꯗꯤ ꯃꯩꯒ ꯑꯝꯇ ꯆꯨꯒꯠꯇ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯇꯝꯁꯤ ꯐꯅꯗꯤ ꯌꯥꯝ ꯊꯦꯡꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯆꯥꯛ ꯆꯥꯗ꯭ꯔ ꯆꯠꯄ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯃꯤꯔꯦꯝ ꯑꯣꯏꯕ ꯐꯝꯕ ꯆꯠꯄꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯠꯂꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯤꯠꯇꯨꯕꯨ ꯇꯁꯦꯡꯅꯃꯛ ꯇꯥꯡꯉꯕ꯭ꯔꯥ ꯅꯪꯕꯣ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯒ ꯅꯪꯅ ꯇꯨ ꯑꯁꯤꯒꯅ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯏꯕ ꯅꯪꯕꯣ ꯅꯄꯥꯡꯒꯜ ꯀꯟꯕ ꯅꯣꯏꯅ ꯇꯧꯗ꯭ꯔꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯁꯤꯕꯣ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯨꯅ ꯅꯪꯅ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯁꯤꯟꯒꯗꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯉꯟ ꯆꯥꯊꯣꯛꯇꯅ ꯑꯃꯗꯃꯨꯛ ꯐꯝ ꯑꯃꯗꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯉꯥꯡꯉꯦ ꯑꯣꯏꯕ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯖꯔꯣꯏꯗ ꯅꯣꯏ ꯅꯅꯤꯅꯃꯨꯛ ꯆꯥꯍꯧꯔꯣ ꯀꯔꯤꯅꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯑꯩꯅ ꯆꯥꯖꯈ꯭ꯔꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯄꯉꯥꯡꯗ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯣꯏꯁꯦ ꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯗꯒ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯩ ꯆꯠꯂꯦ ꯑꯩꯗ ꯆꯥꯎꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯀꯌꯥꯝꯇꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯌꯥ ꯃꯤꯅ ꯍꯥꯏꯔꯤ ꯉꯥꯡꯉꯤꯁꯦ ꯂꯧꯗꯕ ꯃꯈꯩ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯍꯩ ꯕꯦꯝꯃ ꯃꯁꯤ ꯉꯁꯤ ꯆꯥꯛ ꯍꯥꯞꯄꯨꯅꯨꯀꯣ ꯃꯁꯦ ꯆꯥꯛꯀ ꯍꯥꯞꯄꯨꯅꯨ ꯍꯥꯏꯔꯤꯕꯁꯤ ꯑꯌꯨꯛꯇꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯥꯊꯣꯠ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯏꯪꯈꯣꯜ ꯁꯨꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯥꯒꯠꯂꯝꯃꯤ ꯇꯥꯊꯣꯠꯁꯨ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯃꯟꯗꯨꯅ ꯊꯨꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯏꯃꯥ ꯍꯪꯒꯥꯝꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯅꯤꯈꯛ ꯂꯩꯕꯗꯣ ꯑꯗꯨꯗꯨꯃ ꯁꯤꯡꯖꯨ ꯇꯧꯔꯁꯤꯔ ꯏꯃꯥ ꯇꯧꯁꯤꯜꯂꯣ ꯑꯗꯨ ꯍꯦꯛ ꯇꯧꯁꯤꯜꯂꯣ ꯍꯪꯒꯥꯝꯗꯨꯗꯤ ꯉꯔꯥꯡꯅ ꯏꯃꯥꯅ ꯃꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯇꯧꯁꯤꯜꯂꯨ ꯈꯔ ꯊꯨꯅꯕ ꯀꯗꯥꯏ ꯅꯪꯒꯤ ꯌꯣꯡꯆꯥꯛꯇꯣ ꯏꯃꯥ ꯈꯦꯠꯄꯤꯔꯛꯂꯒꯦꯁꯦ ꯀꯗꯥꯏꯅꯣ ꯇꯥꯊꯣꯠꯅ ꯂꯦꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯌꯥꯡꯅ ꯂꯣꯏꯔꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ ꯇꯥꯊꯣꯠꯇꯤ ꯆꯥꯛ ꯇꯣꯛꯂꯒ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯊꯧ ꯐꯤ ꯑꯃꯨꯛ ꯁꯥꯅꯕ ꯍꯥꯏꯗꯅ ꯐꯤꯁꯥꯀꯣꯟꯗ ꯀꯥꯈꯠꯂꯝꯃꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯇꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯂꯦꯝꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯊꯣꯏꯕꯗꯨ ꯃꯌꯨꯡ ꯉꯥꯎꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯥꯏ ꯍꯧꯖꯤꯛꯄꯨ ꯐꯤ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯂꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯅꯨꯄꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯨ ꯌꯦꯡꯉꯨꯕꯅꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯉꯥꯡꯉꯤꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯝꯕꯅꯤ ꯃꯥ ꯃꯗꯨ ꯐꯠꯇꯕꯤꯅꯦꯕ ꯐꯠꯇꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯃꯥ ꯑꯁ ꯑꯌꯨꯛꯁꯤꯗ ꯀꯅꯥꯒ ꯑꯃꯨꯛ ꯄꯥꯕꯤꯔꯨꯔꯒꯦ ꯇꯥꯊꯣꯏꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯅꯨꯄꯤ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯊꯤꯔꯤꯕꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯅꯨꯄꯤ ꯀꯗꯥꯏꯅꯣ ꯑꯩ ꯆꯥꯛ ꯄꯨꯊꯣꯔꯛ ꯉꯁꯤꯗꯤ ꯑꯩ ꯃꯪꯒꯣꯜꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯦꯛꯇ ꯑꯩ ꯆꯥꯛ ꯄꯨꯊꯣꯔꯛꯎ ꯀꯗꯥꯏꯅꯣ ꯍꯣ ꯄꯨꯊꯣꯔꯛꯂꯒꯦ ꯂꯩꯕꯤꯔꯝꯃꯨ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯁꯥ ꯈꯛꯇ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯈꯜꯂ ꯃꯥꯜꯂꯦꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥ ꯃꯌꯥꯝꯁꯤꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯃꯣꯏ ꯑꯣ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯁꯦ ꯆꯥꯕꯤꯔꯣ ꯉꯥꯡꯕꯗꯣ ꯈꯔ ꯀꯟꯅꯕ ꯑꯃꯨꯛ ꯆꯥꯁꯤꯟꯕꯤꯔꯣ ꯑꯗꯨꯒꯨꯝꯕ ꯉꯥꯡꯕꯤꯔꯣ ꯁꯦ ꯏꯟꯖꯥꯡꯁꯤꯗꯤ ꯍꯪꯒꯥꯝꯅꯤꯅꯦ ꯁꯤꯗꯤ ꯁꯤꯕꯨ ꯑꯩ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯅꯣꯡꯇꯁꯨ ꯉꯥꯒꯗꯣ ꯊꯣꯡꯉꯝꯕꯗꯨꯗ ꯁꯤ ꯑꯁ
ꯑꯣ ꯉꯥꯗꯨ ꯂꯩꯔꯒ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯊꯣꯡꯖꯔꯝꯒꯦ ꯑꯗꯨꯗ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯗꯣ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯆꯥꯕꯤꯔꯣ ꯅꯨꯄꯤ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯌꯥꯎꯗꯦꯅꯦ ꯁꯦ ꯆꯠꯂꯣ ꯑꯩꯒꯤ ꯃꯣꯔꯣꯛ ꯈꯔ ꯃꯦꯠꯂꯣ ꯆꯠꯂꯣ ꯑꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯅꯤꯡꯉꯦ ꯆꯠꯂꯣ ꯑꯁ ꯀꯔꯤꯅꯣ ꯁꯤꯡꯖꯨꯁꯨ ꯌꯥꯎꯔꯕꯗꯨꯗ ꯃꯣꯔꯣꯛ ꯑꯃꯨꯛ ꯃꯦꯠꯂꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯌꯦꯠꯄꯁꯦ ꯐꯖꯅ ꯌꯦꯠꯂꯤꯗꯀꯣ ꯐꯤꯁꯦ ꯑꯃꯨꯛꯇ ꯐꯪꯒꯦ ꯈꯟꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯕ ꯍꯦ ꯅꯪ ꯐꯤꯒ ꯁꯥꯕ ꯂꯥꯏꯔꯤꯀꯣ ꯑꯩꯒꯤ ꯃꯣꯔꯣꯛꯇꯣ ꯍꯥꯟꯅ ꯃꯦꯠꯂꯨꯁꯨ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯃꯦꯠꯂꯨꯁꯨ ꯆꯠꯂꯣ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯃꯔꯩ ꯇꯧꯕꯁꯤ ꯊꯣꯏꯕ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯌꯨ ꯉꯥꯎꯗ꯭ꯔꯤꯉꯩ ꯐꯔꯕꯁꯨ ꯌꯨꯕꯨ ꯉꯥꯎꯈ꯭ꯔꯕꯗꯤ ꯊꯣꯏꯕ ꯃꯔꯩ ꯌꯥꯝꯅ ꯀꯜꯂꯤ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒ ꯃꯥꯟꯅꯗꯨꯅ ꯃꯤꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯨ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯦꯝꯕꯤ ꯃꯣꯔꯣꯛ ꯑꯗꯨ ꯃꯦꯠꯂꯝꯃꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯒ ꯇꯧꯔꯒ ꯆꯥꯛ ꯆꯥꯈꯣꯝ 2-3 ꯈꯛꯇꯅꯤ ꯊꯣꯏꯕꯅ ꯆꯥꯈꯤꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯣꯏꯕ ꯀꯥꯗ ꯆꯪꯗꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯑꯃꯨꯛ ꯂꯣꯏꯔꯛꯄꯗ ꯃꯅꯦꯝꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯑꯃꯨꯛ ꯍꯦꯛꯄ ꯃꯟꯕ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯊꯣꯠꯁꯨ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ ꯑꯃꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯩꯅ ꯊꯣꯛꯂꯛꯑꯣꯏꯅ ꯊꯣꯛꯂꯛꯇꯕꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥ ꯑꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯌꯦ ꯃꯥ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯤꯃ ꯑꯩꯁꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯃꯥꯒ ꯄꯨꯜꯂꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯤ ꯉꯥꯡꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯟꯗꯨꯅ ꯂꯩꯔꯝꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯗꯣ ꯈꯪꯗ꯭ꯔꯤ ꯇꯥꯊꯣꯏꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯏꯌꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯐꯕ ꯂꯩꯔꯤꯕ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯃꯇꯨ ꯃꯆꯥ ꯊꯥꯛꯂꯤ ꯃꯌꯥꯝꯁꯤꯡꯁꯤꯒ ꯅꯣꯡꯃꯇ ꯄꯨꯟꯗꯨꯅ ꯇꯤꯟꯅꯗꯦ ꯃꯥꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕꯁꯤꯡꯁꯤꯒ ꯄꯨꯜꯂꯒ ꯇꯤꯟꯅꯔꯒ ꯀꯔꯤ ꯐꯕ ꯄꯨꯔꯛꯇꯧꯔꯤꯒꯦꯕ ꯑꯩ ꯄ꯭ꯔꯥꯟꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯂꯕꯅꯤꯀꯣ ꯃꯁꯦ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯄꯣꯛꯂꯨꯔꯕꯅꯤꯅ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕꯒꯤ ꯈꯥꯡꯂꯕꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅꯃꯛꯇꯤ ꯇꯧꯔꯝꯗꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒꯅ ꯏꯃꯨꯡꯒꯤ ꯄꯨꯝꯅꯃꯛ ꯆꯦꯡ ꯆꯥꯛ ꯄꯣꯄꯥꯡ ꯆꯦꯄꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯖꯔꯅꯤꯗꯣ ꯑꯗꯨꯅ ꯃꯥ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯁꯨꯗꯕꯤ ꯂꯩꯕ ꯌꯥꯔꯅꯤꯗꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦꯕ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯉꯥꯡꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯟꯗꯨꯅ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯊꯣꯠꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯍꯣꯡꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯅꯦꯝꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯆꯪꯕꯗ ꯋꯥꯏꯔꯝ ꯀꯩꯀꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤ ꯀꯩꯅꯣ ꯑꯩꯒꯤ ꯆꯥꯛ ꯑꯝꯇ ꯈꯥꯛꯇ꯭ꯔꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛꯁꯪꯗꯁꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯗꯨꯅ ꯂꯩꯍꯧꯗꯦ ꯆꯐꯨꯗꯁꯨ ꯌꯥꯎꯗꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯣ ꯉꯁꯤ ꯆꯥꯛ ꯂꯥꯝꯃ ꯀꯥꯟꯁꯤꯗꯩꯗꯤ ꯇꯥꯊꯣꯏꯕ ꯀꯩꯅꯣ ꯇꯥꯊꯣꯏꯕꯅ ꯉꯁꯥꯏ ꯌꯨ ꯉꯥꯎꯔꯒ ꯍꯟꯖꯤꯟꯕꯤꯔꯛꯂꯒ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯖꯤꯟꯕꯤꯈ꯭ꯔꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯅꯠꯇꯦ ꯌꯨꯒꯤ ꯃꯌꯥꯏꯗꯣ ꯀꯟꯃꯟꯈꯤꯕꯅ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ꯭ꯔꯕ ꯇꯥꯊꯣꯏꯕ ꯅꯁꯥꯅꯗꯤ ꯁꯦꯜꯗꯣ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯂꯣꯏꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯆꯦꯡꯗꯣ ꯋꯥꯟꯗꯕꯅꯤꯅ ꯃꯗꯨꯒꯤ ꯄꯥꯝꯃꯣꯏ ꯌꯥꯊꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯁ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯗꯣ ꯀꯅꯥꯅ ꯇꯥꯅꯕꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯑꯗꯨꯛ ꯀꯟꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯕ ꯋꯥꯗꯨꯕꯨ ꯑꯗꯨꯝ ꯀꯣꯏꯊꯗꯅ ꯁꯥꯡꯊꯗꯅ ꯉꯥꯡꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯆꯥꯛꯇꯣ ꯑꯝꯇ ꯈꯔ ꯊꯨꯅ ꯊꯥꯒꯠꯅꯕ ꯇꯧ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯆꯔꯥꯝꯁꯗꯅꯔꯦ ꯑꯩ ꯀꯔꯤꯅꯣ ꯑꯔꯩꯕ ꯏꯟꯁꯥꯡ ꯑꯃ ꯇꯧꯔꯒ ꯑꯝꯇ ꯆꯥꯛꯇꯣ ꯊꯥꯒꯠꯅꯕ ꯇꯧ ꯏꯃꯥꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯗ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯐꯥꯎꯕ ꯊꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯍꯟꯅ ꯊꯥꯒꯠꯀꯗ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯩ ꯏꯃꯥꯁꯨ ꯂꯩꯇꯦ ꯀꯩꯊꯦꯜ ꯆꯠꯈꯤ ꯏꯃꯨꯡꯗ ꯏꯟꯁꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯏꯃꯥ ꯂꯥꯛꯑꯒ ꯀꯩꯅꯣ ꯂꯩꯔꯛꯄꯗꯣ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛꯀ ꯊꯣꯡꯈꯤꯔꯣꯏꯗ ꯑꯩ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯒ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯅꯪ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯔꯝꯃꯨꯀꯣ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯩꯁꯤꯗ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯏꯁꯧꯁꯦ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯆꯥꯛꯇꯣ ꯂꯣꯏꯔꯝꯃꯨꯀꯣ ꯅꯪ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯔꯝꯃꯨꯀꯣ ꯆꯥꯛꯇꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯃꯁꯛ ꯑꯁꯤꯒ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯣ ꯊꯣꯡꯒꯅꯤꯍꯦ ꯑꯩꯅ ꯆꯥꯛꯀꯗꯣ ꯅꯪꯅ ꯂꯥꯝꯃꯦ ꯀꯥꯏꯅ ꯑꯩꯅ ꯄ꯭ꯔꯦꯞ ꯍꯦꯛ ꯊꯣꯡꯒꯅꯤꯕ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯉꯣꯏ ꯍꯣꯔꯦꯟ ꯊꯦꯡꯂꯦꯡꯈꯩ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯔꯒ ꯊꯣꯡꯅꯤꯕ ꯊꯣꯡꯉꯁꯨ
ꯊꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ꯫ ꯈꯔ ꯆꯥꯔꯒ ꯈꯔ ꯊꯛꯂꯒ ꯄꯪꯂꯩꯗ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯊꯣꯏꯕ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯦꯝꯕꯤꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠ ꯑꯗꯨ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯅꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯏꯃꯥ ꯂꯣꯏꯔꯦꯍꯦ, ꯂꯣꯏꯔꯦ꯫ ꯅꯪꯁꯨ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯒꯗꯤ ꯅꯪ ꯃꯥꯃꯒ ꯅꯅꯦꯒꯅ ꯍꯔꯥꯎꯖꯒꯗꯕꯍꯦ꯫ ꯁꯣꯝꯗꯁꯨ ꯅꯪꯁꯨ ꯑꯃꯨꯛ ꯆꯠꯊꯣꯛꯂꯕꯗꯤꯅꯦ ꯑꯃꯨꯛ ꯂꯣꯏꯅ ꯍꯣꯒꯗꯧꯔꯤꯕ ꯇꯧꯔꯤꯁꯤ꯫ ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯏꯃꯥꯒ ꯑꯃꯨꯛ ꯍꯦꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯃꯇꯥꯡ ꯆꯥꯕꯗ ꯏꯃꯥꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯂꯒ ꯂꯣꯏꯔꯦꯗ ꯏꯃꯥ, ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯗꯣ ꯑꯩꯅꯁꯨ ꯍꯪꯉꯛꯑꯦ ꯍꯥꯏꯗꯨꯗ ꯇꯝꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ꯫ ꯅꯪ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯆꯠꯂꯦ ꯏꯕꯦꯝꯃ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯑꯗꯨ ꯐꯤꯁꯥꯀꯣꯟꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯊꯪꯅꯕꯒꯤ ꯃꯧ ꯊꯣꯏꯕꯤꯗꯨ ꯃꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ, ꯏꯆꯦ ꯂꯦꯝꯕꯤ, ꯐꯤ ꯁꯥꯔꯤꯔꯣ ꯏꯆꯦ? ꯌꯥꯝ ꯐꯖꯩꯌꯦ ꯐꯅꯦꯛ ꯃꯆꯨꯁꯦ, ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯃꯤ ꯏꯆꯦ ꯂꯦꯝꯕꯤ." "ꯍꯩꯃ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ? ꯅꯠꯇꯦ ꯀꯩ ꯂꯩꯒꯦꯕ ꯏꯅꯥꯎꯕꯣ? ꯀꯥꯈꯠꯂꯛꯎꯁꯦ꯫ ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯆꯦ ꯍꯣꯏꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯂꯩꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯈꯣই ꯏꯃꯥꯅ ꯏꯆꯦ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯍꯪꯒꯥꯝꯁꯤꯡꯗꯣ ꯎꯔꯨꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯪꯒꯥꯝ ꯂꯩꯔꯨꯆꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯏꯆꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ." "ꯍꯩꯃ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯔꯒ ꯂꯩꯗꯣꯏꯅꯣ ꯏꯅꯥꯎꯁꯤꯗꯤ? ꯅꯣꯏꯒꯤ ꯆꯔꯥ ꯐꯥꯅꯕ ꯏꯆꯦꯒ ꯄꯨꯟꯅ ꯍꯦꯛꯇ ꯍꯦꯛꯎꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎꯁꯤꯗꯤ, ꯂꯥꯛꯑꯣ꯫ ꯑꯁ ꯏꯆꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯦ꯫ ꯏꯅꯦꯒ ꯏꯆꯦꯒꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯕꯅꯤꯅ ꯐꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯆꯦ, ꯏꯅꯦꯗꯤ ꯂꯩꯇ꯭ꯔꯣ? ꯏꯅꯦ ꯎꯗ꯭ꯔꯤꯁꯤꯕꯨ ꯏꯅꯦ ꯂꯩꯇꯕ꯭ꯔꯣ?" "ꯏꯃꯥꯗꯣ ꯃꯥꯃ ꯍꯣꯏꯗ ꯆꯠꯈꯤꯌꯦ ꯉꯁꯤꯗꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯗ." "ꯏꯆꯦꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯏꯅꯦꯅ ꯏꯆꯦ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯈꯨꯜꯁꯤꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯀꯜꯂꯛꯅꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗꯦ ꯏꯆꯦ." "ꯊꯣꯏꯕꯤ, ꯏꯅꯦꯝꯅ ꯐꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯕꯁꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯃꯥꯅ ꯈꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤ." "ꯑꯁ ꯏꯆꯦ, ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯒꯅꯤ ꯍꯜꯂꯛꯇꯣꯏꯁꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯔꯦꯝ ꯃꯌꯥꯝ ꯑꯃ ꯊꯤꯔꯨꯔꯒ ꯄꯨꯟꯗꯨꯅ ꯂꯩꯗꯣꯏꯅꯤ꯫ ꯃꯣꯏꯒꯤ ꯃꯆꯥꯁꯤꯗ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯦ ꯏꯆꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯅ ꯃꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯗꯣꯏꯅꯤ꯫ ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡꯁꯦ꯫ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯇꯥꯗ꯭ꯔꯕ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯇꯥꯒꯗ꯭ꯔꯕ? ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯗꯅ ꯏꯆꯦ, ꯃꯁꯤꯗꯩꯁꯤꯗ ꯃꯧꯑꯅ ꯅꯨꯡꯁꯤꯔꯛꯇꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯦ꯫ ꯑꯁ, ꯅꯣꯏ ꯅꯨꯄꯥꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯅꯣꯏ ꯇꯥ ꯊꯣꯏꯕꯁꯨꯅꯦ ꯕꯦꯝꯃ, ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯔꯒ ꯂꯩꯅꯤꯗꯣꯗꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯋꯥꯈꯜꯁꯤꯕꯨ ꯀꯩ ꯋꯥꯈꯜꯅꯣ ꯈꯪꯗꯦꯃꯤ꯫ ꯃꯣꯏꯅꯈꯔ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤꯗ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯃꯣꯏꯒꯤ ꯃꯁꯥꯗ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯡꯕ ꯆꯩꯕꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯀꯔꯤꯕꯨ ꯇꯧꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅ ꯏꯆꯦꯒꯤꯗꯤ ꯏꯅꯦꯕꯨ ꯂꯩꯔꯤꯌꯦ, ꯑꯩꯗꯤ ꯏꯋꯥꯁꯨ ꯐꯠꯇꯦ, ꯏꯅꯦꯄꯣꯛꯁꯨ ꯐꯠꯇꯦ꯫ ꯑꯩ ꯉꯥꯎꯔꯕꯅꯤ ꯋꯥꯈꯜꯀꯥꯁꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯑꯩ꯫ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯖꯔꯝꯃꯗꯤ ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯛꯑꯝꯃꯣꯏꯗꯕꯅꯤ ꯏꯆꯦ꯫ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ, ꯅꯨꯡꯁꯤꯅꯕꯅ ꯆꯥꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯏꯆꯦ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯗꯤ꯫ ꯁꯦ ꯇꯨ ꯌꯥꯔꯗ꯭ꯔꯣ ꯁꯤꯕꯣ, ꯍꯪꯒꯥꯝꯁꯤꯕꯣ? ꯅꯣꯏꯒꯤ ꯆꯔꯥ ꯐꯥꯔꯗ꯭ꯔ ꯌꯦꯡꯉꯣ꯫ ꯑꯁ ꯏꯆꯦ, ꯍꯦꯟꯗꯣꯛꯅ ꯐꯥꯔꯅꯤ ꯁꯤꯗꯤ꯫ ꯋꯥꯔꯤꯗ ꯍꯪꯒꯥꯝ ꯍꯦꯛꯂꯤꯀꯥꯏꯁꯦ ꯂꯣꯏꯅ ꯀꯥꯎꯔꯦ ꯏꯆꯦ꯫ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯦ, ꯌꯥꯔꯅꯤ꯫ ꯑꯣ, ꯌꯥꯝꯃꯜꯂꯒꯅ ꯆꯔꯥ 2 ꯊꯣꯛꯅ ꯍꯦꯛ ꯆꯥꯎ ꯏꯅꯥꯎꯁꯤꯗꯤ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔ ꯏꯆꯦ? ꯃꯇꯝ ꯃꯥꯗꯤ ꯁꯨꯝ ꯍꯧꯈꯤ, ꯀꯅꯥꯅꯁꯨ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯐꯅ ꯃꯇꯝ ꯃꯥꯅ ꯍꯣꯡꯂꯕꯁꯨ ꯊꯣꯏꯕꯗꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯧꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯇꯥꯊꯣꯠꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯈꯔ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥꯗꯣ ꯈꯔ ꯃꯈꯩ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯁꯣꯟꯖꯤꯜꯂꯛꯏ꯫ "ꯏꯃꯥ, ꯌꯨꯝꯗꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ꯫ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯏꯃꯥ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯄꯥꯎꯁꯤꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯪ ꯀꯣꯛ ꯆꯠꯂꯨ ꯀꯩꯗꯧꯒꯤ ꯃꯧꯁꯤꯗꯤ?" "ꯌꯥꯗꯦ ꯏꯃꯥ. ꯏꯃꯥ ꯅꯊꯟꯗ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯗꯣꯏꯅꯣ? ꯏꯃꯥ, ꯑꯩꯒ ꯄꯨꯟꯅ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤꯀꯣ." ꯍꯣꯏ ꯏꯃꯧꯁꯤꯗꯤ꯫
ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯍꯣꯔꯦꯟ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯀꯔꯤ ꯀꯩꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯕꯤꯔꯛꯂꯒꯦ꯫ ꯏꯪꯈꯣꯜꯗꯒꯤ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯅꯥ ꯃꯁꯤꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯅꯪ ꯈꯔ ꯍꯦꯛꯂꯝꯃꯣ ꯏꯃꯧꯁꯤꯗꯤ꯫ ꯍꯣꯏ ꯃꯥ, ꯑꯩ ꯀꯩꯀꯩꯅꯣ ꯈꯔ ꯍꯦꯛꯑꯝꯃꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯊꯣꯠꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯃꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯖꯕ꯭ꯔꯅꯦ? ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯀꯦꯔꯣ ꯅꯪꯕꯨ? ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯇꯥ ꯇꯣꯝꯕꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯃꯥꯗꯤ ꯑꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔ ꯂꯩꯔꯝꯃꯅꯤꯕ꯫ ꯏꯃꯥꯁꯨ ꯂꯩꯇꯦ, ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ, ꯑꯩ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ꯫ ꯁꯤ ꯄꯤꯔꯛꯑꯣ꯫ ꯇꯥ ꯊꯣꯏꯕ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯁ, ꯑꯃꯨꯛ ꯁꯤꯡꯕꯤ ꯀꯥꯏꯅ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯊꯣꯛꯇꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯡꯕꯤꯗꯣꯔꯤꯕ? ꯍꯌꯦꯡ ꯏꯃꯥꯒ ꯑꯩ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯀꯔꯤ ꯀꯩꯅꯣ ꯂꯩꯅꯅꯕ ꯇꯥ ꯊꯣꯏꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ꯫ ꯑꯩꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯉꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯪꯖꯤꯜꯂꯛꯏꯗꯨꯕꯨ ꯀꯩꯅꯣ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁ, ꯊꯣꯛꯇꯧꯅꯨꯁꯦ ꯅꯨꯄꯤ, ꯁꯠ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯀꯗꯥꯏꯅꯣ? ꯅꯪꯒꯤ ꯍꯌꯦꯡ ꯅꯄꯥꯝ ꯆꯠꯄꯩꯗꯨꯗꯤ ꯏꯃꯥꯅ ꯃꯔꯥꯏ ꯄꯨꯊꯣꯛꯆꯅꯤꯁꯦ꯫ ꯄꯤꯔꯛꯑꯣ꯫ ꯑꯩꯒꯤꯁꯦ ꯑꯊꯨꯕꯒꯤꯅꯦꯕ, ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯨꯄꯤ, ꯊꯣꯛ ꯊꯥꯛ ꯇꯧꯗꯨꯅ ꯂꯩꯔꯅꯨ, ꯆꯠꯂꯣ, ꯑꯝꯇ ꯂꯧꯊꯣꯛꯎꯆꯣꯕ꯫ ꯑꯁ, ꯂꯩꯇꯦ ꯃꯤ, ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯏꯆꯦ ꯊꯥꯕꯂꯩꯗꯣ ꯐꯅꯦꯛꯀꯤ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯑꯩ꯫ ꯃꯥ ꯂꯥꯛꯂꯕꯗꯤ ꯈꯔꯁꯨ ꯂꯩꯒꯗꯕ, ꯑꯩꯅ ꯀꯔꯤ ꯊꯣꯛꯇꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯅꯣ? ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ? ꯅꯁꯨꯝ ꯅꯃꯥꯟꯅꯕꯁꯤꯡꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯁꯤꯡꯁꯦ ꯅꯪꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯁꯣꯟꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯅꯤꯗꯨꯅ ꯆꯥꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ? ꯈꯔꯁꯨ ꯈꯟꯊꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅꯕ ꯌꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣ? ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯔꯤꯝꯇ ꯇꯧꯗꯕ ꯂꯩꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯏꯃꯥꯒ ꯆꯠꯂꯤꯉꯩꯁꯤꯗ ꯑꯩ ꯌꯨꯝꯗ ꯂꯩꯍꯧꯔꯒꯦ꯫ ꯑꯁ, ꯀꯔꯤ ꯅꯨꯡꯒꯤ ꯁꯦꯜꯒ ꯍꯪꯖꯔꯨꯕꯅꯣ? ꯍꯦꯛ ꯌꯧꯋꯦ ꯁꯩꯇ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯅ ꯀꯟꯅ ꯉꯥꯡꯂꯕꯁꯨ ꯊꯣꯏꯕ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯨꯛ ꯍꯦꯛꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯀꯔꯤ ꯊꯣꯡꯖꯤꯜꯂꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯤꯉꯩꯗ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ, ꯍꯦꯛꯇ ꯊꯦꯡꯂꯒ ꯂꯩꯔꯝꯕ ꯇꯧꯔꯤꯁꯤ꯫ ꯋꯥꯔꯦꯗ ꯍꯩ, ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯧꯅꯦꯍꯦ ꯏꯃꯥꯗ꯫ ꯍꯣꯏ ꯃꯥ, ꯏꯟꯁꯥꯡꯕꯨꯗꯤ ꯍꯋꯥꯏ ꯃꯨꯕꯤ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯏꯔꯣꯟꯁꯜꯂꯦ ꯏꯃꯥ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯁꯨ ꯉꯥ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯒ ꯇꯧꯔꯒ ꯍꯦꯛꯇ ꯆꯥꯔꯁꯤ꯫ ꯊꯣꯏꯕꯗꯤ ꯂꯩꯕ꯭ꯔꯥ? ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ? ꯏꯃꯥ, ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯪꯉꯝꯕꯅꯤ ꯑꯩꯉꯣꯟꯗ, ꯑꯩꯅ ꯄꯤꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯏꯃꯥ꯫ ꯇꯥ ꯇꯣꯝꯕꯒ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ, ꯀꯩ ꯊꯕꯛꯅꯣ ꯀꯔꯤꯝꯇꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯗꯤ ꯏꯃꯥ꯫ ꯏꯆꯥꯁꯨ ꯐꯠꯇꯦ, ꯃꯤꯆꯥꯁꯨ ꯐꯠꯇꯦ, ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯗꯨꯒꯤ ꯇꯣꯝꯕꯗꯨꯁꯨ ꯅꯍꯥꯟ ꯑꯩꯒ ꯂꯝꯂꯣꯡꯗ ꯊꯦꯡꯅꯔꯝꯂꯤꯕꯅꯤ, ꯑꯩꯅꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯤꯡꯊꯤꯅ ꯁꯥꯔꯝꯂꯤꯕꯅꯤ, ꯃꯗꯨꯁꯨ ꯂꯧꯗꯦꯅꯦ ꯃꯗꯨꯁꯨ꯫ ꯏꯅꯦꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯈꯪꯄꯣꯟꯇꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯏꯆꯥꯁꯤꯡꯁꯦ꯫ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤꯀꯣ꯫ ꯏꯃꯥ, ꯈꯣꯡ ꯈꯨꯠꯇꯣ ꯑꯃꯨꯛ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯏꯃꯥ, ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯒꯦ, ꯉꯥꯗꯣ ꯑꯩ ꯉꯧꯖꯔꯛꯂꯒꯦ꯫ ꯑꯩꯅ ꯏꯁꯤꯡ ꯂꯨꯝꯗꯨꯅ ꯈꯣꯡꯒꯥꯝꯕꯨꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯏꯃꯥꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯥꯁꯨ ꯃꯁꯨ ꯐꯪꯗꯧꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯇꯥꯊꯣꯠꯅ ꯂꯣꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯏꯕ, ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ, ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯈꯔ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯧ꯫ ꯍꯌꯦꯡ ꯆꯤꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯋꯥꯈꯜ ꯈꯔ ꯇꯥꯎꯀꯣ, ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅ ꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯈꯪꯏ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯏꯃꯥ꯫ ꯅꯆꯥꯅ ꯅꯍꯥꯟ ꯃꯈꯩ ꯉꯥꯎꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯗ ꯏꯃꯥ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤꯗ, ꯃꯄꯥ ꯑꯣꯏꯗꯧꯔꯦ ꯈꯟꯕꯗ ꯏꯁꯥꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯏꯃꯥ꯫ ꯊꯤꯗ ꯃꯁꯛ ꯑꯁꯤꯒ, ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ꯫ ꯃꯅꯤꯡꯗꯅꯦ ꯁꯤꯡꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯗꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯑꯁꯨ ꯆꯠꯂꯨ, ꯑꯃꯨꯛꯇ ꯁꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ
ising kharang tu holukige numidang ising amta leite nong nini gi matungda lembi du masangam da duna hiptuna naraga leiram lembi na dum na leibaduda manem ta thotto yamna wazaram bema sisi imana samput khar phutpani si khasik to oirabasu sasin na ba tausi se ima inbi gi si khara oirabasu nya sasin rabadi nasado safam oiraroi si ima ai karibta sadingte horenga leiraga oina sarage ima hausikti ai karibta saning basu pokte hoi adudi ngak leiraga oina sarasi koi bema chadabda yaro hausik imongna ba yade haribasi lembi su masangam da duna leibada tathot ado thawayam na wazaram thoibani imungi makup mata kupnom pumnamak amata sithadana tawzaram imungi wairam phauba thoibada sisilam ising amuk amata leitra haidana thoiba kulgi pukri asawbadagi ising mayam amu honjaram ising hoimudu loiraduna sak thagat ke taw matamdadi sing akhaiba amata leiramdaduna sing amuk khairami thoibado thabain khang pumnamak ado mathantana loina tawzaram toiraduna thoibado sak amuk thogatjaram as imungi thabain khang sidi loiba kawba naide sidi ina nahan makai imungi thabak amta yawda leiba matamduda thabak singse imaga lembiga loinamta manamani nainadana loina tawribaniko yang waramganiko moise as ai khaluraga mamang thakta ai tawriba singse yamni ngamlakjada sigi mathakta imung pubu ngamnaba haidana insang manama sing tharaga amuk aswanbi masina kaithel yun masallibaniko aduga lembina ayuk nungthil ngakta phau pothagani khangdama khai phisa du wana sel talibaniko ai sel tok asupat kijredako ai khaluraga yam pende dai nupa moiraga aina tawribasi kari nupi moina sel talaga sani do na khallibaidi mi nati dai so yamna imungi nupiga imaga bo aina do wahan aina ai kakta nungairaga ai kakta nungaina mo hotna adu da khanduna aina moibu kayam wahankre ai asidi khakni ibungo kaino nang ngasai dagi imana ko bustade saksang sida duna leiramli basibo kaidorage nangbo saka to loijibrane nangbo ima tai yaima nati loire sak loire thirage ngasai loiramni sakati hai ibemagi hanna khara thiro sakto ngasai dagi samphuttudine saning de haida sadri amata aduna hojik sak asabasi thumdotlaga nga yaibasi khara ukta inbiruge imose hojik masase solhanba yaw matam natene imagi bungo kadai pir o ima sak sathokpi magidi ai noina inbirage se imagi sak saru sile ima sabir asai digi maso kusen madi yawaramlani hojikti nasa wakhal tari aduna nasidagi aina imaga lembiga se luna nungaina thammadoini mamang thakta nasana wakhal tadabadagi imada taroidaba ngangoidaba mayam ama haiduna imabu nasana yaw hankre nasabu nasidi amukta ngakpi hengasidi yamningamlakjeba hoi isasidi ima karimta khandi sibunga nangna sumna wakhal tarakpase sidagi hena muk nungaiba leitri magi thoiba salu sakto ingkrani imogi sakto pizabiruro isasidi haukhredana sidagi makha tarakpadadi nang wakhal taru koibunga lembi sisi aina sak asaw puri si khra sasi as ta thoiba ai sakamda saningdeda kanause ihot padi yam nai hey kidang oi sa da yarisi aina yang wa nang sai digi thong thak tan torise nangbu karimta sadradi ai shawni ko lembi si kidang sasin se basi hoi kidang sarage ai ta thoiba kidang nati mayam sagadam nangi khandrasu sasi khandaga mayam sasilo kaina ta thoiba mi ta khini kaino khumi nang sidi ko taruye imado saksangda saksahuribu taroi aduna sidine ai noina hekti ituse sa ilage haidana laklabani thoibana them nau tawduna lembibu sa khara inbiduna pijarami lembi ai ima amadi nangina phamda yamna lantri hinga sidi mikap thukli lembi kari su khangjatrabi noibo aina matam kuina wahalu asidi ai wakhal tar noibu makha tana amukhan ai wahalaroi lembi hayengdagi ai ta gunjo higi matung inaduna moige puna thabak suba satloidoi kasai satuna ta gunjo higa su wari saurabani sidaidi aina imaga nangasa yam aina thammadoi imasu masase ahal oirakpagi sonsilei aduna kaithelga kahalarisi
ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯍꯧꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕ ꯏꯆꯥ ꯃꯆꯥꯁꯤ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯍꯜꯂꯁꯤ ꯏꯃꯥꯁꯦ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯇꯥꯊꯣꯏꯕ? ꯑꯩꯗꯤ ꯇꯥꯊꯣꯏꯕꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕꯒꯁꯦ ꯂꯣꯏꯅ ꯈꯪꯐ ꯐꯕꯗꯧꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯊꯣꯏꯕꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯜ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯊꯣꯏꯕꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯖꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯇꯥꯊꯣꯠꯇꯤ ꯃꯁꯨ ꯅꯨꯄꯥꯗ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯨꯡꯂꯥꯡ ꯂꯥꯡꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯨꯔꯣ ꯁꯤꯕꯣ? ꯁꯨꯁꯨ ꯁꯦ ꯀꯗꯥꯏ ꯁꯣꯝꯗ ꯑꯃꯨꯛ ꯀꯦꯔꯦꯍꯦ, ꯁꯣꯝꯗ ꯑꯃꯨꯛ ꯀꯦꯔꯦ꯫ ꯁꯦ ꯀꯗꯥꯏꯅꯣ? ꯑꯣ ꯏꯃꯥ, ꯑꯩ ꯊꯕꯛ ꯂꯣꯏꯅꯃꯛ ꯂꯣꯏꯖꯔꯤ ꯏꯃꯥ꯫ ꯏꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯃꯅꯤ ꯑꯉꯥꯡ ꯂꯧꯕꯗ, ꯑꯩ ꯑꯃꯨꯛ ꯄꯨꯕꯤꯔꯒꯦ꯫ ꯋꯥꯗꯦꯗ ꯏꯁꯨ ꯁꯦꯟꯅꯕꯕꯨ ꯀꯔꯤ ꯋꯥꯖꯔꯨꯅꯤꯒꯦꯅꯦ? ꯁꯨꯃꯥꯏꯅꯗꯕꯨ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯏꯁꯨ ꯄꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯅꯤ ꯏꯁꯨ? ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯀꯗꯥꯏ ꯂꯥꯛꯑꯣꯅꯦ, ꯄꯥꯎꯕꯗ ꯂꯥꯛꯑꯣ꯫ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯄꯥ ꯂꯥꯛꯄꯁꯦ ꯃꯁꯛꯀ ꯈꯪꯕꯗꯧꯅ ꯅꯣꯛꯇꯅꯒ ꯇꯧꯔꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯂꯦꯝꯕꯤ, ꯁꯤꯁꯦ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ, ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ, ꯉꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯉꯥ ꯆꯥꯁꯤ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯉꯨ꯫ ꯁꯤꯁꯦ ꯄꯨꯁꯤꯜꯂꯨ, ꯑꯩ ꯉꯁꯤ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯉꯤ ꯏꯃꯥ꯫ ꯁꯦꯜꯅꯤ ꯏꯃꯥ, ꯊꯝꯖꯤꯜꯂꯨ꯫ ꯑꯩꯒꯤ ꯉꯁꯤ ꯁꯦꯜ ꯐꯪꯉꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯏꯁꯨꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯠꯇꯅ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯏꯃꯥꯒꯤ ꯊꯣꯏꯕ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯣ ꯏꯃꯧꯗ ꯑꯣꯏꯅ ꯁꯤꯟꯅꯔꯣ ꯏꯃꯥꯒꯤꯕꯨ꯫ ꯑꯁꯨꯝꯅ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫